Noi abbiamo poco di cromabo. Miam pajare si. Sak paja nupi kita ni saya tuan kami sini. Nupi ni dah kami sih kaya mana. Semuanya je liba mesin dah. Aduh, lupa kun kata ni je. India jauh raya kau thore Nepal yo mana lupa Nepal lupa terapu tu bi. Jauh deh thoro. Du cap cari. Ngai ni du, aku yang udah cap cari du tu. Jek aja ye du. Jiang du pun nang macu jahat nang kandung kan ni. Pajadi sih je. Mem, bisa ini udah kan deh. Aku ngasih thorak tu ini apa? Pung taruki nyaba orang sendagi. Aduh, nateng bazar koi sikai nanti thorak ini apa? Kayaknya kalau jiung gigai na, kari jiung tu ini suka nanti. Moi mapam mudi takle, kau nu cuma cakluai na. Orang cakap yang lagi, kari lagi tu. Yang makoi jatuh je, si building jadi side maning lom damaga, ada si kunarom damaga ni jatuh je. Mapam mami gaya mil ka orang loy na. Moi juga si kangen je jam kane. Rum manung je si kangen je tani. Udah di fajar ada kangen je. Siga si kangen. Si kangen cita. Kau nak nundang kuah kacang itu nasi gain. Ada sah lagi itu na si gali juga. Macam si online ni kami ni cak thung, betul ke jam tak pada muslah tang napa. Lum lau kan ni is hay haji. Macam kau lagi je, yung kong na lag lah. Ini sih bam lah ya macam sahaja. Kai cari ni orang yang fang deh, jom cari hang. Ayah macam kunu. Bazar dom macam saya memang ni, jadi acau ulun kilometer ni memang ni. Macam jaket mon lau ba, paja do second hand ni, sih. Ayo akan dah. Bazar do, aku ada footpath. Lagi terani itu mana ni itu ada peringkat lagi ba, jadi ala apa bazar tu na bu kera wali ba, dalam ba satu itu. Pido lum lau apa hari besi je? Sani. Sini bu perjau bodo. Semua juga nari. Ya manung jang nari mana. Hoi sih itu ya, kau cari loi payah betul. Kita hanya nak mak pada mai teri macam kama min, jadi nak thok le. Moi mafam saya teru tanan ni, num motion dia apa mafam kadi, num lagi badi nuai mafam mali, cit nan na. Nasi ni palsu koi sih na, ada lak tu orang bawa jaga, nak koi lah bani nasi je. Yang sini muncul lagi kan udah pembeli mali. Kai, yang sih gali oi na lagi ramai manung dah. Jadi juga cangna kerajang hige. Lagi, yang manung nama sang oi na lagi ramai bo macam. Dari som side tu. Ada hari ni tu budung pajabra. Du ada itu, macam musim apa tu? Tu kai. Si sini aku. Jom tadi kara. Cuma ini je pak. Cuma je sini aja. Cuma nuai je ngak sang je terlihat. Ngak tian mana payah ba. Cuma sini mah hai orang kerja pada. Video kapal orang kerja. Saudara ni. Si pajai bo, nada. Makai sini dum jan thamai pi si gua si lum lau na si pajai bo. Dua sini macam pajai. Wow, naik dia si pajai dia. Jadi kalau macam na pajai je orang ni juga. Dunia ada tilo aku macam si sini pajai apa. Lau ro ay jiang ke thiang ani. Ubro pajai na. Ui.
ꯂꯧꯔꯦ ꯁꯤ ꯃꯌꯥꯝ ꯁꯤꯒ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯏꯁꯀꯔꯠꯀ ꯊꯤꯕ ꯈꯣꯡꯒ꯭ꯔꯥꯎꯒ ꯊꯤꯕ ꯁꯤꯒ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯥꯏꯗ ꯅꯨꯄꯥꯁꯤꯅ ꯀꯗꯥꯏꯗ ꯌꯣꯜꯂꯤꯖꯥꯠꯅꯣ ꯍꯣꯏ ꯖꯦꯔꯤꯒꯤ ꯖꯦꯀꯦꯠ ꯑꯃꯐꯥꯎ ꯊꯤ ꯐꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩ ꯗꯣꯁꯥ ꯇꯥꯔꯦ ꯁꯨꯝ ꯍꯟ ꯐꯪꯗꯅ ꯉꯁꯤ ꯇ꯭ꯔꯦꯟ ꯅꯥꯟꯊꯣꯛꯈꯤ ꯇꯥꯔꯦ ꯖꯦꯔꯤꯒꯤ ꯖꯦꯀꯦꯠ ꯊꯤꯕꯗ ꯑꯩ ꯌꯦꯡꯍꯜꯂꯧ ꯌꯦꯡꯒꯦ ꯆꯦꯇꯣꯟꯗ ꯁꯤ ꯐꯖꯅꯤ ꯏꯟꯗꯣꯆꯥ ꯃꯥꯏ ꯐꯤꯒꯔꯒꯤ ꯑꯣꯏꯌꯦꯕ ꯁꯤꯁꯦ ꯐꯖꯩ ꯐꯤꯁꯨ ꯂꯨꯝ 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 ꯂꯥꯎꯏꯕ ꯄꯥꯏꯔꯒ ꯐꯖꯩ ꯃꯌꯥꯝ ꯂꯩꯊꯣꯔꯛꯑꯣ ꯖꯦꯔꯤ ꯑꯝꯇꯪ ꯂꯩꯊꯣꯔꯛꯑꯣ ꯐꯣꯇꯣ ꯑꯃ ꯀꯥꯞꯀꯦ ꯑꯉꯥꯡꯕꯕꯨꯗꯤ ꯁꯤꯅ ꯂꯦꯝꯃꯤ ꯏꯟꯗꯣꯆꯥ ꯁꯤꯅ ꯂꯦꯝꯕ ꯈꯤꯇꯪ ꯃꯛꯏꯑꯕ ꯁꯤꯅꯗꯤ ꯂꯦꯝꯃꯤ ꯁꯤꯗꯤ ꯐꯣꯇꯣ ꯃꯥꯏ ꯇꯧ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯖꯥꯔ ꯑꯆꯧꯕꯗ ꯆꯠꯂꯒꯦ ꯕꯤꯇꯥꯃꯣꯠ ꯍꯥꯏꯗꯨꯒ ꯃꯣꯏ ꯃꯐꯝꯁꯦ ꯅꯥꯜꯂꯤ ꯇꯔꯨ ꯇꯔꯨꯔꯒ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯒꯥꯔꯤ ꯕꯔꯥꯅꯦꯅ ꯃꯣꯏ ꯀꯩꯅꯣꯒꯤꯗ ꯆꯥꯝꯃ ꯍꯥꯏ ꯑꯗꯣ ꯏꯟꯗꯤꯌꯥꯒꯤꯗꯅ ꯆꯥꯝꯃ 70 ꯄꯤꯔꯝꯃꯤꯃꯤ ꯊꯣꯔꯛ ꯌꯦꯡꯒꯦ ꯐꯖꯩꯅꯦ ꯁ꯭ꯋꯥꯏꯐꯥꯎ ꯊꯣꯔꯛꯅꯦ ꯐꯖꯩꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯖꯦꯔꯤꯒꯤ ꯑꯃꯨꯛ ꯈꯇꯪ ꯊꯣꯔꯛꯅꯦ ꯐꯖꯩꯅꯦ ꯑꯗꯣ ꯆꯞ ꯆꯥꯏꯌꯦ ꯑꯗꯣ ꯆꯞ ꯆꯥꯗ꯭ꯔꯣ ꯁꯤ ꯆꯞ ꯆꯥꯗ꯭ꯔꯣ ꯃꯉꯣꯟꯗ ꯆꯞ ꯆꯥꯔꯦꯅꯦ खरा बू काबो अच्छा इलुने फजैने अमतंग जेंगेने वीडियो दा लेथरो फजैये दु जेंग दुबो नंग मचु जहा नंग खंदो खनि फजदी फजै सिजे साइज अंगतंग हेनबा यां खोइ जेरिगी हौरे जांगलेन सांगो मीनाने फुइरा पाम फंगासुने जांगलेन दा तम काखतपा जाम तगुल्या पाउलेन सु जेरि सु वांगमनि ना दुगी सिगासु जैकेट फजा फजा जाम लैरे म्या सिगासु लैये म्याम जेरि खनिङाय म्याम सिनि अदै सोमदा अमु जेंगुदोइनि जेंगे लैथोरंने चाउदे थोरो दु चप चारे नुआइने दु अखोइ उबदा चप चारे दुदो जेकेरा द खतंग चप चाबदुना फैदना वारे जेरी फजरे मसंग मतौ फजाबा मीदी दुम सेलु पकजाबानी को जेरी मी फजाखरा पोनी सेलु जेब का थिंजन ना जेउनु कैसुम दी तौदे तुबिउ चलो जेंगे चप चाबरा जेंगे तुबिउ बगने सिकौना बा ओइरगादी खरा पिक याइदो खंगदोइनी उबदा नंग नसानासु याम सिजु फजैदा लिसन जेंगबदादी माउनदादी लोय फजैदो सिसे इना फजै फजै ब्राउन कलर जेरी की ना सोमना खल्ली ये ब्राउन कलर अच्छा है वाओ जेरी फजैये दुदी ठीक है आप लेथरो जेंगे फजैये जेरी याम सिगा ममु खो जेरी ममु तौरे ngasi je jeri gi oin taure vitamot da lak pasidi lithro jengi ne आपसे छोटा है ना वो साइज हो जाएगा ये तो आपका साइज से है साइज ना दी फै अमा पेटी फाबा से फजागद्रा कनो दा जेउने जेरी पेटी फाबा कसे तु उबदा खंगिदना नुपी ना सेना लाकुदसु मोंग ताबा तादबा आइना अदुदो कइनो फाजनदरो दुम थादागिदोरो नैरे फजरे मई चटले हायरग्या मोय हायबदो चकचाबदो मई सी फजे याम अदो सी जानवगी खरा कनो ओइरे मई चटले मई कुमे मई तटले सी लेजे कना से तनो ज्ञान दादे तुम मचुनी जाने सुमले मी मुनर जो तो वै सी खरा नहागी फीनी अनिमक कनो सिसु इनु चाउ सी से जायबा दोइ तासु फुरी सिसुने खरा नहागी फीदी ओइरे ngaksamgi mong ama ma se loina म्याम फजरे सी sak फजबा नुपी गतनी से दुकान फमी सिंसे नुपी न त फमी सिगा यामना फजरे नैथरे सिना जेरीगा सिना वाए नेपाल लापो लेबसे अखोय हल्ले फी लेबा लोइरे लंबी गदी फाबना स्वाय
ꯐꯖꯩ ꯅꯠꯇ꯭ꯔꯥ ꯁꯤꯠ ꯅꯥꯜꯂꯒ ꯂꯝꯕꯤꯒꯁꯦ ꯍꯜꯂꯒꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ ꯑꯩꯈꯣꯏꯒꯤ ꯔꯨꯝꯒꯗꯣ ꯖꯦꯡꯉꯝꯅꯤ ꯃꯤ ꯅꯨꯡꯉꯥꯏꯇꯅ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯒꯥꯔꯤ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯤꯒꯦ ꯄꯨꯡ ꯃꯇꯨꯡꯗ ꯄꯨꯡ ꯑꯃꯗ ꯂꯥꯛꯀꯅꯤ ꯒꯥꯔꯤ ꯃꯌꯥꯝ ꯒꯥꯔꯤ ꯂꯥꯛꯑꯦ 12:34 ꯃꯨꯛ ꯇꯥꯔꯦ ꯇꯣꯡꯗꯣꯏꯁꯤꯅ ꯄꯨꯡ 6ꯀꯤ ꯑꯗꯣ ꯑꯗꯨꯝ ꯈꯔ ꯉꯜꯂꯤꯉꯥꯏ ꯆꯠꯍꯧꯔꯒꯦ ꯑꯗꯨꯝ ꯅꯦꯠꯋꯥꯛ ꯐꯪꯕ ꯃꯐꯝꯗ ꯆꯠꯅꯤꯡꯉꯦꯕ ꯑꯗꯨꯅ ꯁꯨꯝ ꯆꯠꯂꯒꯦ ꯃꯌꯥꯝ ꯅꯦꯄꯥꯜ ꯕꯥꯏ ꯕꯥꯏ ꯅꯨꯡꯉꯥꯏꯇꯦ ꯁꯨꯝ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯝꯕꯅꯤꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯈꯜꯂꯨ ꯑꯝꯇꯪ ꯑꯁꯤꯒꯤ ꯄꯤꯔꯝꯗ꯭ꯔꯣ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯖꯦꯜꯂꯤꯕ ꯃꯆꯤꯟꯗ ꯑꯗꯣ ꯂꯨꯄꯥ 10 ꯈꯛꯇꯅꯤꯁꯦ ꯏꯟꯗꯤꯌꯥ ꯌꯧꯔꯛꯑꯦ ꯀꯥꯎꯊꯣꯛꯎꯔꯦ ꯅꯦꯄꯥꯜꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯅꯦꯄꯥꯜꯒꯤ ꯂꯨꯄꯥ 10 ꯄꯨꯊꯣꯛꯑ ꯄꯤꯔꯤ ꯄꯣꯠꯅꯤꯅꯦ ꯅꯣꯛꯅꯤꯡꯉꯦ हो गया ꯌꯥꯝ ꯇꯣꯡꯉꯒꯦ 1000 ꯅꯤ ꯁꯥꯎꯅꯤꯡꯕꯅ ꯏ ꯀꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯁ꯭ꯇꯦꯁꯟ ꯌꯧꯔꯦ ꯇ꯭ꯔꯦꯟ ꯐꯥꯅꯕꯩ ꯃꯤ ꯆꯤꯟꯃꯟꯒꯤꯅꯅꯦ ꯍꯧꯖꯤꯛꯇ ꯃꯤ ꯈꯤꯇꯪ ꯀꯣꯝꯊꯕꯒꯤ ꯚꯤꯗꯤꯑꯣ ꯈꯤꯇꯪ ꯀꯥꯞꯄꯤꯁꯤꯅꯤ ꯅ ꯀꯨꯏꯅ ꯐꯝꯈꯤꯗꯣꯔꯤꯗ ꯃꯌꯥꯝ ꯇ꯭ꯔꯦꯟꯁꯦ ꯂꯦꯠ ꯑꯣꯏꯌꯦꯕ ꯐꯝꯈꯤꯗꯣꯔꯤ ꯃꯅꯨꯡꯗ ꯌꯧꯅꯤꯡꯉꯦ ꯃꯌꯥꯝ ꯇ꯭ꯔꯦꯟꯁꯦ ꯑꯗꯨꯝ ꯂꯦꯠ ꯑꯣꯏ 6ꯇꯒꯤ 8 ꯃꯈꯥꯏ ꯍꯧꯖꯤꯛ 9 ꯌꯧꯔꯦꯕ ꯀꯤꯁꯟꯒꯟꯖꯇꯨꯒ ꯁꯨꯝ ꯂꯦꯞ ꯂꯩꯈ꯭ꯔꯦꯕ ꯇꯧꯐꯝ ꯈꯪꯗꯅ ꯊꯣꯔꯛꯑ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤ ꯄꯣꯠ ꯌꯣꯟꯕ ꯃꯤꯁꯤꯡ ꯌꯦꯡꯉꯒ ꯉꯁꯥꯏ ꯂꯩꯔꯕꯅꯤ ꯎꯄꯥꯏ ꯂꯩꯇꯅ ꯐꯝꯃꯟꯅ ꯅꯤꯡ ꯅꯥꯔꯅꯦ ꯃꯈꯥꯗꯅꯦ ꯏꯁꯤꯡ ꯊꯥꯔꯒ ꯅꯤꯡ ꯀꯥꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯇ꯭ꯔꯦꯟ ꯃꯅꯨꯡꯗꯅꯤ ꯑꯩꯈꯣꯏ ꯂꯦꯠ ꯑꯣꯏꯅ 8:30 ꯈꯔ ꯍꯦꯜꯂꯦ 9 ꯑꯗꯨꯋꯥꯏꯗꯨꯒꯅꯤꯗ 8:30 ꯇꯣꯡꯉꯒ 9 ꯇꯥꯔꯝꯗꯥꯏꯗꯩ ꯊꯥꯔꯦ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯀꯥꯞꯄꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯗꯣꯔꯦ ꯌꯥꯝ ꯑꯩꯁꯨ ꯍꯜꯂꯦ ꯄꯥꯎꯂꯦꯟ ꯍꯣꯏꯗ ꯕꯦꯒꯀꯁꯦ ꯊꯥꯗꯔꯝꯃꯤꯁꯤꯅ ꯄꯥꯎꯂꯦꯟꯒꯤ ꯍꯌꯦꯡ ꯆꯠꯄꯒꯤ ꯁꯤꯒ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯍꯜꯂꯛꯑꯦ ꯄꯥꯎꯂꯦꯟ ꯁꯨꯝ ꯌꯦꯡꯉꯧꯅꯦ ꯄꯥꯎꯂꯦꯟ ꯆꯠꯂꯝꯗꯥꯏ ꯃꯦꯃꯣꯔꯤꯅꯤ ꯄꯥꯎꯂꯦꯟ ꯃꯄꯨ ꯃꯕꯣꯛ ꯎꯅ ꯂꯥꯛꯏꯅꯤ ꯄꯥꯎꯂꯦꯟ ꯅꯪ ꯑꯥ ꯆꯠꯂꯒ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯄ ꯀꯥꯎ ꯌꯥꯗꯦꯀꯣ ꯃꯨꯂꯥ ꯃꯇꯣꯟ ꯄꯤꯖꯔꯤ ꯄꯥꯎꯂꯦꯟ ꯀꯔꯤꯅꯣ ꯄꯤꯖꯔꯤꯗꯨꯕꯨ ꯄꯥꯎꯂꯦꯟ ꯁꯤ ꯆꯥꯋꯦ ꯁꯤ ꯅꯪ ꯃꯦꯃꯣꯔꯤꯅꯤꯌꯦ ꯑꯦ ꯄꯥꯎꯂꯦꯟ ꯑꯃꯨꯛ ꯐꯣꯟꯗ ꯊꯥꯅꯅꯤꯗꯅ ꯅꯪ ꯐꯣꯟꯗ ꯊꯥꯖꯥꯏꯗꯅ ꯁꯤꯒꯗꯤ ꯑꯗꯨ ꯐꯣꯟꯗ ꯀꯣꯟꯅ ꯑꯃꯨꯛ ꯊꯥꯔꯛꯀꯅꯤ ꯀꯩꯁꯦꯟ ꯄꯥꯎꯂꯦꯟ ꯅꯪ ꯁꯤꯒ ꯀꯥꯔꯗꯦꯁꯣꯔꯥꯗ ꯍꯞꯇꯥ ꯑꯃꯨꯛ ꯂꯩꯔꯒ ꯀꯣꯟꯅ ꯗꯤꯔꯒꯥꯎ ꯆꯠꯀꯅꯤ ꯍꯥꯏꯃꯦꯕꯀꯣ ꯑꯗꯩꯗꯤ ꯊꯥ 9 ꯍꯣꯏꯅꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯇ꯭ꯔꯣꯕꯅꯤ ꯎꯏ ꯆꯥꯔꯣꯏꯗꯕꯗ ꯂꯥꯛ ꯇꯥꯏꯁꯜꯂ ꯄꯥꯎꯂꯦꯟ ꯉꯁꯤꯗꯤ ꯂꯦꯝꯍꯟꯕ ꯌꯥꯗꯦ ꯂꯣꯏ ꯆꯥꯊꯣꯛꯅꯕꯤꯅꯤ ꯏꯁꯤꯡꯗꯨꯁꯨ ꯄꯥꯎꯂꯦꯟ ꯖꯥꯡ ꯀꯨꯏ ꯐꯝꯃꯅꯨꯗ ꯕꯣꯛꯅꯄꯨ ꯎꯅꯔꯝꯃꯒ ꯃꯤ ꯌꯥꯝꯅ ꯍꯦ ꯍꯥ ꯇꯣꯡꯒꯅꯨ ꯃꯤꯅ ꯇꯛꯀꯅꯨ ꯍꯥꯏꯐꯝꯗ ꯇꯛꯀꯅꯨ ꯈꯪꯕ ꯆꯪꯒꯅꯨ ꯍꯥꯏꯗꯣ ꯆꯪꯒꯅꯨ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ पहले पैसा का जाऊँ हुरा नहीं है बनी चेक से ना थम जाओ नो याद है बुबोक तो दी खुरा माँ बुआ कैसे हैं लाओ कैसे लाओ
ꯄꯥꯎꯂꯦꯟ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯊꯥꯅꯔꯛꯇ꯭ꯔꯣꯃꯤ ꯅꯉꯣꯟꯗ ꯏꯁꯤꯡ ꯌꯥꯝ ꯊꯛꯄ ꯄꯥꯎꯂꯦꯟ ꯕꯥꯏ ꯕꯥꯏ ꯑꯩꯈꯣꯏ ꯂꯩꯍꯧꯔꯒꯦ ꯄꯥꯎꯂꯦꯟꯁꯦ ꯀꯔꯝ ꯀꯥꯟꯗ ꯇꯩ ꯀꯥꯞꯇꯣꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯆꯠꯂꯣ ꯆꯠꯂꯣ ꯑꯩꯁꯦꯟ ꯆꯠꯈ꯭ꯔꯦ ꯉꯧꯕ ꯉꯧꯕ ꯃꯌꯥꯝ ꯑꯩ ꯌꯨꯝ ꯍꯜꯂꯛꯑꯃꯤꯅ ꯏꯆꯥ ꯏꯁꯨ ꯑꯅꯤꯁꯦ ꯃꯁꯤ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯔꯒ ꯃꯁꯤ ꯍꯣꯠꯇꯩ ꯇꯧꯁꯨ ꯀꯣ ꯉꯧꯕꯅ ꯒ꯭ꯌꯥꯟ ꯇꯥꯏꯌꯦ ꯃꯄꯥꯟꯗ ꯁꯤꯀꯨꯔꯤꯇꯤꯅꯤ ꯅꯨꯡꯗꯥꯡꯁꯦ ꯀꯣ ꯇꯥꯏꯁꯤꯡꯒꯤ ꯆꯥꯛ ꯑꯩꯃ ꯗꯣ ꯑꯩ ꯈꯔꯅꯤ ꯂꯩꯇꯕꯗꯣ ꯃꯃꯥꯏꯗꯒ ꯁꯖꯤꯛ ꯅꯞꯄꯝꯃꯦꯁꯦ ꯇꯥꯏꯁꯤ ꯅꯪꯒꯤꯗꯤ ꯁꯖꯤꯛ ꯂꯧꯊꯣꯛꯀꯦꯁꯦ